Hello, hi. Chinaw miyam ngasigi video sidi yamna kanaba video oidiniba. Kayino habadi akoina yongchakgumba chaba khangde dai tilhau hingba chanam hingba chaba matamda sor manam yamna namthidana ko miga wari sanaba matamda munsanaba matamda sor si manam je nungaite dana ko adugi damata solution ama puduna laksare adudi chaba tarsu ko chaba loira matungda adu asi chabiu asi je kaino habidi ko si baba elaichi ne wasi adu si mami se baba elaichi ko yi adu si charaba si je charadi ko adu sor manam na thibada loina manghi bani ba adu kai sum problem moiro yongchak saro hangde tilo hingba chaba hangde chanam hingba chaba hangde isagi oina chik chaba fana chaba myam nei na ko adu kai problem moiro mi ga wai sana na onjan no matam da kai na sor manam namaro haiba asi charadi ado ai budi chanam hingba tilo hingba chajade yongchakti khara chai ko adu sor manam da nungai te ba ko mi wai sana matam onjan no matam da isan mina kai ya ka da ga nan khalle ba ko adu asi charadi ko sor manam thibada loina manghi bani ba yongchakti manam ko namle hoda bani ado ichinaw miyam asi je oina chabiu ko asi yam kana bani ado asi ya ga miyam sanjare ko